Manipuri Wari Pambi Senena Tabiriba Punamakpu Amu Hana Taram Noksari Ngasi Amuk Mayam Gitamakta Anoba Wari Masa Ama Mukudol Tamzari Wari Masa Sigi Mamingna Sati Interview Haibasini Aibi Sanatombi Taminarasi Anoba Wari Masa Sati Interview Imai Pema Aibu Karino Hairi Wasibo Haujikpu Aibu Istesga du Kabangam Kigadrane Laibak na Sakhang Labi Nupi Ngaktani ni Tilamdaurido Safu Uyal Waisitlam Sengi Maram Dangang Wahairabadi Aisulatana Hek Brang Brang Ngang Tagadaba Ima Kaino na Tanta Murum Solidubo Hai Nang Susagasagan Ngang Daw Saruk Tabe Engkang Loisilu Napalak Lagasa Isingado Thongminaw Aruba Tabak Aman Nalibani ko ay Kari Tabak Ngoyma Hangsit March ki tang Nepal International Women's Day ni dana ay seminar paper ama puthok na parudauri Tanja sida aykoi mapai bungo lengse lai mapa masa juju taunaraga haiphet nokhi aigi maramda soidana oiramgani che kalam puthoi kari haina hana hausige Ngaiko taha ruba yadri igadaba singdo kokta mathang manaw naina amukta sagat kige Ima insang sibu iron gadra thong gadro Nang siso haipet ko thai hei bema thongbra lonbra noi thoktaw Aho bo pareng do leiram labani mangkhre mit uisilaga amuk dhyan tawi leire asum haina hauraga hena mawong tagadaba male irage Kari topic no nang na pargadawri badubo Hindu Dharmagi ariba wari lairik singda nupi gi adhikar haiba sidani Sagat lamba pareng singdo amuk chienkre Makoi mapa masase onthok na hinaroi dawri Ningsing na buhonay ngamdre Waroisin oina hani thoklage Ima saksarase Wahi amata idriba sebang duda kalam adu tamak thadarami Saksa thoklaga hanagi phampham da phamlai Kauthokraba wahau dokto ningsing na bahonai Handakti nungai dawri hai panthoi sakhum dagi hendabi namase nupi gi adhigar ga yamna taladori Mapa ibungo gi wangang do khitang nungai kide taunuda sakhum dagi hendabi kayana adhikar piu haina sakhum dagi launaraklabadi laibak se pumnin ninli da Ima Nangbu banan sumna naming iba ngamlibro Supsani ko ima nang Makoi mapa masana aibu oton usit ki dreda Aisu BA Honors ne Honors Political Science Honors Fai Adhikar taan base eko imung dagi hekta haurage Hayang mak Aibu karyam naba yaba makai karyam naramlaga Mapa masa magi phamung da sangkre Haujikti aibu kananasu otlaroy Asik pasida Gyanta na sagat pa haurage Wakal itok tabadi nate adubu itok pase ingamak ngamdre Makoi mapa ibungo haudoklaga tanar sira Nupi gi adhikar gi matang dabo Tanararoy nupaga sukta tanararoy Hakam ani ahumlak lakhi Tumbaga yapon teda matam se naksilakle hangsit ni Aikoi lekai gi Maira Paibi gi secretary Ines Sakhi President Ise Manitombi Aikoi yumda ngamlamak thunglei Aina Barton kachakhibi ibe masingdo thunglaraga lengsenanaba Nahagi ahalgi khaina ningthi jana sem sari Thajakhiba pungphamdagi sekel ama chonthadana sargadagi sanagi kairak ama yungne hekta Aikoi sumang tamna kaptharai Athoiba atithi singdo mathang masek mangal ga loinana prithribi da kumtharai Ines Sakhiga Ise Manitombiga Aikoi ahum chentholaga oklure Okhak phajaba jatni he ibe masitanaga phajaba sidi Ingna sikna Panchapandab ki mabe ma Draupadi Irang sak haiphet changna phajai Inemton Kunti Mayang kanglap rasi sarong yanthai maithongdo Brindabon gi Bangsidari gi mabe ma Rajeshwari marol ahum sumatna phajai Atithi sing magi pumpham langda
ꯂꯦꯡꯁꯤꯟꯅꯈ꯭ꯔꯦ꯫ ꯏꯅꯦꯝꯍꯜ ꯒꯟꯙꯥꯔꯤꯒꯤ ꯐꯝꯐꯝ ꯍꯥꯡꯂꯝꯕꯗꯣ ꯎꯕꯗ ꯑꯩꯅ ꯏꯅꯦꯝꯇꯣꯟꯗ "ꯀꯩꯗꯧꯔꯦ ꯏꯅꯦꯝꯍꯜꯗꯤ? ꯅꯤꯃꯟꯇ꯭ꯔꯟ ꯐꯪꯗ꯭ꯔꯖꯥꯠꯂꯥ? ꯃꯃꯤꯠꯇꯣ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯩꯍꯧꯔꯦ"꯫ "ꯑꯣ ꯆꯨꯝꯃꯤꯅꯦ"꯫ ꯑꯩ ꯈꯨꯠꯇ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯈꯠꯂꯦ, ꯂꯥꯎꯊꯣꯛꯂꯦ, "ꯉꯁꯤ ꯁꯔꯒꯔ ꯃꯥꯂꯦꯝ ꯑꯅꯤꯃꯛꯇ ꯑꯊꯣꯏꯕꯤꯅꯤ ꯍꯥꯏꯅ ꯄꯨꯖꯥ ꯇꯧꯅꯔꯤꯕꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡꯕꯨ ꯑꯩꯅ ꯀꯧꯖꯔꯤꯕꯁꯦ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯑꯔꯤꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯅꯨꯄꯤꯒꯤ ꯑꯙꯤꯀꯥꯔ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗꯒꯤ ꯃꯣꯠ ꯈꯪꯖꯅꯤꯡꯗꯨꯅ ꯀꯧꯖꯕꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯆꯦ ꯏꯕꯦꯝꯃ ꯁꯤꯇꯥꯗꯒꯤ ꯃꯣꯠ ꯂꯧꯖꯒꯦ꯫ ꯏꯆꯦ ꯏꯕꯦꯝꯃ ꯁ꯭ꯋꯥꯏꯝꯕꯔ ꯇꯧꯔꯒ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯅꯨꯄꯤꯕꯨ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯃꯗ ꯁꯤꯟꯅꯊꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯤꯗ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ?" ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯏꯆꯦꯝꯃ ꯗ꯭ꯔꯣꯞꯇꯤꯒ ꯁꯤꯇꯥꯒ ꯃꯤꯠꯆꯤ ꯈꯠꯅꯈꯤ꯫ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯏꯆꯦꯝꯃ ꯁꯤꯇꯥꯒꯤ ꯆꯤꯟꯕꯥꯟ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯔꯥꯁꯤ ꯂꯩꯅ ꯈꯧꯗꯦꯝꯂꯝꯂꯒ ꯏꯆꯦꯝꯃꯅ ꯏꯪꯅ, "ꯑꯩꯒꯤ ꯃꯣꯠꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯗ ꯊꯥꯖꯕ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯐꯖꯈ꯭ꯔꯕ ꯆꯠꯅꯕꯤ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ"꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯋꯥꯏꯝꯕꯔꯗꯣ ꯂꯪꯀꯥꯄꯇꯤ ꯔꯥꯕꯟꯅ ꯉꯝꯂꯝꯕ ꯊꯣꯛꯂꯗꯤ? ꯏꯆꯦꯝꯃ ꯉꯥꯏꯍꯥꯛ ꯂꯀꯛ ꯇꯧꯈꯤ꯫ "ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯙꯔꯃꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯄꯨꯔꯣꯏꯕ ꯈꯟꯖꯅꯅꯕꯒꯤ ꯑꯙꯤꯀꯥꯔ ꯄꯤꯕꯤꯗꯦ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯍꯛ ꯇꯥꯟꯗꯦ ꯍꯥꯏꯕꯁꯤ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ?" ꯏꯆꯦꯝꯃ ꯁꯤꯇꯥꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯋꯥꯍꯩꯅ ꯄꯤꯔꯛꯈꯤꯗꯦ, ꯃꯉꯛꯇꯪ ꯅꯣꯝꯂꯒ ꯇꯣꯛꯈꯤ꯫ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯪ ꯑꯃꯇꯪꯒ, ꯑꯗꯨꯉꯩ ꯏꯕꯨꯡꯉꯣ ꯔꯥꯝꯆꯟꯗ꯭ꯔꯅ ꯏꯕꯦꯝꯃꯕꯨ ꯍꯟꯅ ꯍꯟꯅ ꯃꯩ ꯏꯛꯄꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯤꯡꯕꯒꯤ ꯑꯙꯤꯀꯥꯔꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯈꯤꯗꯕꯔꯥ? ꯙꯔꯃ ꯀꯥꯏꯈꯤꯗꯕꯅ ꯃꯗꯨꯗ ꯑꯩ ꯀꯔꯤꯃꯠꯇ ꯆꯤꯡꯅꯈꯤꯗꯦ"꯫ "ꯏꯁ, ꯀꯌా ꯀꯤꯈ꯭ꯔꯕ ꯄꯥꯎꯈꯨꯝꯅꯣ! ꯍꯧꯖꯤꯛ ꯃꯇꯝꯗꯒ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯁꯨ ꯆꯥꯛꯈꯨꯝ ꯑꯆꯧꯕ, ꯁꯇꯤꯁꯨ ꯄꯨꯡꯀꯥ ꯑꯩꯒꯤ ꯋꯥꯈꯜꯅꯤ"꯫ ꯃꯊꯪꯒꯤ ꯄꯥꯂꯤꯁꯤ ꯏꯅꯦꯝꯇꯣꯟ ꯀꯨꯟꯇꯤꯒꯤ ꯇꯥꯔꯦ꯫ ꯑꯩꯅ ꯏꯅꯦꯝꯇꯣꯟꯒꯤ ꯃꯄꯥꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯊꯝꯃꯤ꯫ "ꯅꯨꯃꯤꯠ ꯀꯧꯕ ꯗꯦꯕꯇꯥꯗ ꯏꯅꯦꯝꯇꯣꯟꯅ ꯑꯙꯤꯀꯥꯔ ꯑꯃꯠꯇ ꯇꯥꯟꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯏꯅꯦꯝꯇꯣꯟ ꯀꯨꯟꯇꯤ ꯃꯃꯥꯏ ꯏꯆꯝꯃꯨꯛ ꯉꯥꯡꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯏꯅꯦ ꯁꯈꯤ ꯁꯠ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ "ꯀꯩꯅꯣ, ꯃꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯋꯥ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯟꯅꯕ ꯇꯥꯔꯦꯃꯤ ꯅꯪꯕꯣ"꯫ ꯑꯩꯁꯨ ꯀꯔꯤꯅꯨꯡꯒꯤꯅꯣ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗ, ꯂꯧꯁꯤꯡꯗ ꯁꯛꯇ ꯆꯨꯗ ꯋꯥꯇꯕꯤ ꯏꯅꯦꯝꯇꯣꯟꯅ ꯃꯄꯨꯛꯅꯤꯡꯕꯨ ꯅꯤꯡꯊꯤꯅ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ꯫ "ꯑꯩꯒꯤ ꯏꯐꯝꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯗꯦꯕꯇꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ"꯫ "ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ, ꯏꯅꯦꯝꯇꯣꯟꯕꯨ ꯊꯥꯒꯠꯆꯔꯤ"꯫ ꯏꯅꯦꯝꯇꯣꯟ ꯀꯨꯟꯇꯤꯗ ꯍꯪꯖꯍꯧꯒꯦ ꯈꯟꯕꯗꯤ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯅꯤ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯋꯥꯍꯪꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯆꯠꯊꯒꯗꯕꯗꯨ ꯀꯤꯔꯦ꯫ ꯃꯃꯧ ꯏꯕꯦꯝꯃ ꯄꯟꯆꯥꯂꯤꯅꯤꯗ ꯑꯣꯏꯅ ꯍꯪꯕ ꯌꯥꯕ ꯈꯔ ꯑꯣꯏꯅ ꯍꯪꯍꯧꯔꯒꯦ꯫ "ꯏꯆꯦꯃ, ꯀꯔꯤꯒꯨꯝꯕ ꯀꯔꯅꯒ ꯏꯆꯦꯝꯃꯒ ꯊꯃꯣꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯔꯝꯂꯕ ꯑꯔꯖꯨꯟꯅ ꯁ꯭ꯋꯥꯏꯝꯕꯔ ꯉꯝꯗꯨꯅ ꯃꯉꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯈꯤꯕꯗꯣ ꯌꯥꯕꯤꯅꯤꯡꯒꯗ꯭ꯔꯥ?" ꯏꯆꯦꯝꯃꯅ ꯀꯨꯏꯅ ꯈꯜꯂꯒ ꯆꯤꯡꯂꯦꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯅ ꯑꯩꯒꯤ ꯙꯔꯃꯅꯤ꯫ ꯊꯃꯣꯏꯒꯤ ꯌꯥꯅꯤꯡꯗꯕꯗꯣ ꯐꯥꯊꯕ ꯇꯥꯏ"꯫ ꯑꯗꯨꯉꯩ ꯄꯥꯄꯤ ꯗꯨꯁꯥꯁꯟꯅ ꯁꯚꯥ ꯃꯃꯥꯡꯗ ꯏꯆꯦꯝꯃꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗꯣ ꯅꯨꯄꯤꯁꯤꯡꯗ ꯃꯁꯥꯒꯤ ꯏꯖꯠ ꯀꯟꯖꯅꯅꯕꯒꯤ ꯑꯙꯤꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯏꯆꯦꯝꯃꯅ ꯄꯔꯥ ꯇꯝꯕꯤꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯙꯔꯃ ꯁꯥꯁꯇ꯭ꯔ ꯃꯁꯛ ꯈꯪꯗꯕ ꯃꯤꯗ ꯏꯖꯠꯀꯤ ꯄꯔꯥ ꯇꯝꯕꯤꯕꯁꯦ ꯂꯨꯏ"꯫ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯝꯃꯒꯤ ꯃꯣꯠ ꯇꯥꯖꯕꯁꯦ"꯫ ꯇꯥꯂꯛꯁꯤꯗ ꯏꯃꯥ ꯏꯕꯦꯝꯃ ꯔꯥꯙꯤꯀꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯍꯦꯟꯕꯦꯛ ꯃꯅꯨꯡꯗꯒꯤ ꯁꯤꯒꯅꯦꯜ ꯄꯤꯔꯛꯏ꯫ "ꯇꯤꯠ ꯇꯤꯠ ꯇꯤꯠ"꯫ ꯏꯕꯨꯡꯉꯣ ꯃꯗꯟ ꯃꯣꯍꯟꯗꯒꯤ ꯂꯥꯛꯄ ꯐꯣꯟ ꯑꯣꯏꯔ ꯃꯥꯜꯂꯦ꯫ "ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯏꯕꯦꯝꯃ ꯗꯨꯔꯒꯥ ꯌꯥꯎꯔꯤ"꯫ "ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ?" ꯏꯅꯦꯝꯇꯣꯟꯅ ꯍꯪꯉꯤ꯫ "ꯃꯐꯝꯗꯣ ꯑꯃꯨꯕ ꯁꯥꯁꯟ, ꯑꯃꯨꯕ ꯑꯥꯏꯟ, ꯑꯃꯨꯕ ꯃꯤꯅ ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ, ꯄꯟꯊꯔꯛꯀꯅꯨ ꯍꯥꯏꯕꯅꯤ" ꯍꯥꯏꯅ ꯏꯕꯦꯝꯃꯅ ꯇꯝꯃꯤ꯫ "ꯏꯁ, ꯃꯇꯝꯁꯦ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯈꯜꯂꯒ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯠꯇ ꯕꯤꯅꯥ ꯄꯥꯏꯗꯨꯅ ꯇꯥꯏꯕꯪꯗ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯌꯦꯜꯂꯤꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯔꯁꯇꯤꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯦ꯫ ꯏꯃꯥ ꯏꯕꯦꯝꯃ,
ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯙꯤꯀꯥꯔꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃꯒ ꯏꯕꯒꯤ ꯑꯁꯥ ꯂꯩꯕꯤꯔꯤꯕ꯭ꯔꯥ? ꯏꯃꯥ ꯏꯕꯦꯝꯃꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯃꯣꯃꯣꯟꯅꯔꯒ ꯈꯨꯝꯂꯛꯏ꯫ ꯔꯥꯏꯠꯁ ꯐꯣꯔ ꯋꯤꯃꯦꯟ ꯏꯟ 21st ꯁꯦꯟꯆꯨꯔꯤ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁ꯭ꯔꯤ ꯕꯤꯁ꯭ꯋꯀꯔꯃ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯇ ꯂꯩꯔꯤ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯑꯙꯤꯀꯥꯔꯒꯤ ꯃꯇꯥꯡꯗ ꯏꯃꯥ ꯏꯕꯦꯝꯃꯅ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯏꯃꯥ ꯏꯕꯦꯝꯃ ꯔꯥꯙꯤꯀꯥꯒꯤ ꯄꯥꯂꯤ ꯌꯧꯔꯛꯂꯦ꯫ ꯖꯒꯠꯀꯤ ꯃꯕꯦꯝꯃꯅꯤ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯪꯒ ꯍꯪꯂꯨꯕ ꯌꯥꯄꯣ ꯅꯠꯇꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯏꯊꯟꯇꯒꯤ ꯑꯣꯏꯖꯅꯤꯡꯉꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯒꯤ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯅꯨꯡꯁꯤꯕꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯌꯦꯟꯊꯣꯛꯄꯤꯕꯁꯤꯗ ꯏꯃꯥꯒꯤ ꯃꯣꯠ ꯑꯃꯇꯪ꯫ ꯏꯕꯦꯝꯃ, ꯃꯁꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯉꯩ ꯃꯍꯥꯛ ꯊꯛꯇ ꯑꯋꯥꯕ ꯀꯣꯡꯒꯥꯏꯅꯤ ꯈꯥꯡꯈ꯭ꯔꯤꯕ꯫ ꯅꯣꯡꯃꯗꯤ ꯆꯟꯗ꯭ꯔꯥꯕꯂꯤ ꯀꯨꯟꯖꯗ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯏꯕꯨꯡꯉꯣꯗꯣ꯫ ꯕꯤꯁꯅꯨ ꯕꯤꯁꯅꯨ ꯂꯥꯏꯕꯛꯇ ꯊꯦꯠꯄ ꯋꯥꯍꯣꯡ ꯆꯨꯔꯥꯗꯣ ꯑꯩꯒꯤ ꯏꯕꯨꯡꯉꯣꯒꯤ ꯂꯨꯈꯝꯗ ꯂꯩꯔꯝꯂꯦ꯫ ꯈ꯭ꯋꯥꯡꯗ ꯁꯦꯠꯄ ꯁꯅꯥ ꯐꯤꯒꯦꯅ ꯉꯛꯇ ꯌꯦꯠꯂꯝꯂꯦ꯫ ꯀꯞꯆꯕꯇꯗ ꯏꯄꯨꯝ ꯊꯤꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯕꯨꯡꯉꯣꯕꯨ ꯁꯨꯝꯍꯠꯇꯕ ꯃꯔꯣꯜ ꯑꯍꯨꯝꯁꯤꯗ ꯀꯅꯥ ꯂꯩꯇꯦ꯫ ꯀꯥꯏꯅꯊꯪꯗ ꯈꯪꯂꯛꯏ ꯃꯥꯅ ꯖꯒꯠꯁꯤꯗ ꯅꯨꯡꯁꯤꯕ ꯌꯦꯟꯕꯤꯕꯅꯤ꯫ ꯃꯥꯅ ꯅꯤꯡꯖꯔꯤꯕꯗꯣ ꯏꯕꯨꯡꯉꯣꯅ ꯊꯨꯡꯍꯟꯕꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯐꯠ ꯂꯤꯁꯤꯜꯂꯛꯏ꯫ ꯏꯁ, ꯍꯧꯖꯤꯛꯇꯒ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯈꯨꯌꯦꯟꯗꯨ ꯌꯦꯜꯂꯨꯔꯕꯗꯤ ꯅꯨꯄꯤ ꯐꯅ ꯌꯥꯝꯅꯗꯤ ꯃꯔꯨ ꯀꯣꯛꯂꯒ ꯀꯩꯅꯥ ꯀꯠꯅꯔꯅꯤ꯫ ꯃꯊꯪꯗ ꯊꯧꯅꯥ ꯐꯅ ꯄꯥꯎꯈꯨꯝ ꯀꯌꯥ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤꯕ ꯗꯨꯔꯒꯥ ꯏꯃꯥꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯥꯟꯁꯤꯜꯂꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯤꯕ ꯁꯪꯀꯔꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯥꯡꯃꯩꯇ ꯈꯨꯗꯨꯅ ꯂꯩꯕꯤꯕꯗꯣ ꯍꯩꯅꯕꯤꯕ꯭ꯔꯥ? ꯑꯩꯁꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯅꯕꯒꯤ ꯍꯛ ꯂꯩ ꯈꯟꯕꯤꯔꯒ ꯅꯣꯡꯃꯇ ꯊꯤꯡꯕꯤꯈꯤꯗꯕꯔꯥ? ꯀꯗꯥꯏꯗꯩ ꯋꯥꯅꯣ ꯏꯕꯦꯝꯃ, ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯦ ꯍꯩꯅꯕ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯣꯏꯒꯤ ꯍꯛ ꯅꯣꯡ ꯑꯙꯤꯀꯥꯔ ꯅꯨꯡꯙꯤꯀꯥꯔ ꯍꯥꯏꯕꯒꯥꯁꯨ ꯇꯥꯖꯄꯣꯠ ꯅꯠꯇꯦꯗ꯫ ꯊꯤꯡꯉꯨꯕ ꯉꯝꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯉꯥꯎꯅꯒ ꯊꯤꯔꯦ, ꯃꯥꯅꯒ ꯈꯔꯒ ꯁꯥꯎꯕ ꯅꯨꯃꯤꯠꯇꯗꯤ ꯈꯨꯗꯣꯡꯇ ꯁꯦꯝꯕꯗ ꯈꯨꯠ ꯆꯣꯛꯊꯔꯤꯕꯅꯤ꯫ ꯇꯤꯜꯂꯝꯕ ꯃꯌꯥꯝꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅꯈꯤ꯫ ꯑꯩꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯆꯠꯊꯔꯛꯏ꯫ ꯌꯦꯜꯍꯧꯉꯩꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯁꯥꯒꯤ ꯑꯙꯤꯀꯥꯔ ꯐꯪꯗꯦ ꯑꯃꯁꯨꯡ ꯇꯥꯟꯗꯦ ꯍꯥꯏꯕꯁꯦ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ? ꯃꯗꯨꯗꯩ ꯍꯦꯟꯅ ꯆꯨꯝꯕ ꯋꯥꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯏꯕꯦꯝꯃ꯫ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯏꯈꯨꯠ 10 ꯄꯥꯟꯗꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ꯫ ꯏꯃꯥꯒꯤ ꯊꯧꯅꯥ ꯐꯕ ꯄꯥꯎꯈꯨꯝꯁꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯄꯦꯟꯖꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ꯫ ꯂꯩꯒꯨꯝꯅ ꯊꯣꯠ ꯅꯧꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯨꯛꯊꯔꯒ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯏꯖꯠ ꯑꯃꯁꯨꯡ ꯑꯙꯤꯀꯥꯔꯒꯤꯗꯃꯛ ꯈꯨꯠꯇ ꯑꯅꯧ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯂꯥꯏꯔꯝꯂꯦꯟꯒꯤ ꯁꯇꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯣꯏꯔꯕꯗ ꯑꯩꯒꯤ ꯀꯣꯛꯇ ꯑꯅꯧꯕ ꯑꯪꯀ ꯑꯃ ꯍꯨꯠꯇꯨꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯃꯤꯔꯝꯂꯦꯟꯒꯤ ꯁꯇꯤ ꯑꯃꯒꯤ ꯃꯣꯠ ꯇꯥꯁꯤꯔꯥ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯃꯆꯥ ꯃꯄꯨꯔꯣꯏꯕꯒꯤ, ꯅꯨꯄꯤꯁꯤꯡꯒꯤ ꯏꯖꯠꯀꯤꯗꯃꯛ ꯍꯤꯡꯆꯥꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯅꯦ ꯁꯈꯤꯁꯨ ꯁꯇꯤꯅꯤꯅ ꯃꯈꯣꯏꯗꯒꯤ ꯀꯔꯤꯝꯇ ꯅꯣꯞꯇꯦ ꯈꯜꯂꯒ ꯑꯩꯅ ꯁꯚꯥꯗꯒꯤ ꯑꯌꯥꯕ ꯂꯧꯏ꯫ ꯃꯌꯥꯝꯅ ꯌꯥꯏꯅꯦ ꯌꯥꯏꯅꯦ ꯈꯨꯝꯃꯤ꯫ ꯑꯩꯅ ꯏꯅꯦ ꯁꯈꯤꯗ ꯏꯅꯦꯒꯤ ꯃꯣꯠ ꯑꯃꯇꯪ꯫ ꯏꯃꯥꯏꯄꯦꯝꯃ, ꯑꯩꯕꯨ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣꯅꯦ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯈ꯭ꯋꯥꯡꯆꯦꯠ ꯐꯠ ꯁꯦꯠꯆꯤꯟꯗꯨꯅ ꯍꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯝꯃꯤ ꯑꯗꯨꯒ ꯍꯦꯛꯇ ꯈꯞꯊꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯂꯥꯏꯔꯤꯛꯀꯥꯁꯦ ꯐꯅ ꯌꯥꯝꯅ ꯇꯥꯔꯦ꯫ ꯃꯃꯥꯡꯉꯩꯗ ꯅꯨꯄꯤꯁꯤꯡꯅ ꯑꯙꯤꯀꯥꯔ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯖꯔꯝꯗꯦ꯫ ꯂꯥꯏꯁꯤꯡꯅ ꯐꯥꯎꯕ ꯀꯣꯛ ꯅꯣꯜꯂꯤꯕ ꯙꯔꯃꯔꯥꯖ ꯃꯁꯥꯃꯛ ꯌꯥꯎꯅ ꯏꯕꯦꯝꯃ ꯗ꯭ꯔꯧꯄꯗꯤꯕꯨ ꯆꯧꯕꯣꯔꯗ ꯊꯥꯗꯣꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯨꯄꯤꯕꯨ ꯄꯣꯠꯂꯥ ꯍꯥꯏꯕ ꯋꯥꯅꯤ꯫ ꯏꯆꯦꯝꯃ ꯗ꯭ꯔꯧꯄꯗꯤꯗꯣ ꯏꯅꯦ ꯁꯈꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯔꯨ ꯑꯗꯨꯝ ꯂꯨꯞꯊꯈ꯭ꯔꯦ꯫ ꯏꯅꯦ ꯕꯥꯁꯟ ꯂꯦꯞꯇꯦ꯫ ꯁꯇꯤ ꯙꯔꯃ ꯉꯥꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯕꯨ ꯃꯩꯅꯨꯡꯗ ꯅꯝꯗꯨꯅ ꯂꯪꯁꯤꯟꯕ꯫ ꯁꯈꯤ, ꯑꯩ ꯅꯠꯂꯝꯗꯅ ꯇꯧꯅꯤ꯫ ꯑꯣꯏꯔꯝꯂꯗꯕꯨ ꯃꯈꯨꯠꯇ ꯃꯩꯅꯝꯅ ꯆꯨꯔꯣꯏꯗ꯭ꯔꯥ? ꯏꯆꯦꯝꯃ ꯁꯤꯇꯥ ꯅꯠꯇꯅ ꯃꯌꯥꯝꯗꯣ ꯏꯅꯦ ꯁꯈꯤꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯩ꯫ ꯇꯟꯖꯥꯁꯤꯗ ꯏꯅꯦꯅ ꯂꯣꯏꯖꯔꯦ ꯍꯥꯏꯔꯒ ꯐꯝꯊꯈꯤ꯫ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯃꯛꯀꯤ ꯁꯇꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯣꯏꯔꯕꯗ ꯑꯩꯅ ꯋꯥꯔꯣꯏꯁꯤꯟ ꯂꯥꯎꯊꯣꯛꯏ꯫
ngasi mayamgi mot mathang mathang lawjaraba tungda thamjaningleba wafamdi Hindugi ariba wari lairiksingda nupisingi adhikargi wafam yaude haibasini masida mayam yabiningbro Ima Durgaga ine Sakhiga khaktang thauna phana yaude pummi ataidi amana amada yengnaduna laikre aina paukum ngairi ibemnungsi karino kolomdu yungsillaga natinga taba mukhai tawridubo kangna thangdore hogalu aikhoi mapa ibungona haudorakki khalli minat mangadang sontharga haudokpiramlabadi aigi seminar paper se soidana mahi yalamgani Kadai, kayam ire yenge. Amata idrida. Khange tumuro. Ay ngasi de tumlaroy. Kendal ga makhet ka do sidam ta thambiramu. Hayengdi nongan baga seminar paper do amukta namthok piruzo. Masi hairaduna ibem nungsina ngaihakki mamangda ukhiba mayam adudagi sagatuna mathang paper aduda iba hokki.